Dhanamandjuri University ki Maikeidagi ngarang thorakliba cherol ado miyambu lana lamjingbani haina lawe Maheiroi Singna Talliba demand Phangdriba Phaoba Chara Henbagi Khongjang Handokloi haina DM University Students Union ki General Secretary Takhelmayum Dijen na phongdorakli ngarang Dhanamandjuri University ki Maikeidagi thorakliba cherol amade University asigi authority na laurakliba firep singi matangda Takhelmayum Dijen na TOMTVENTERTAINMENT hai University asigi mamangi Vice Chancellor ado mamangi May thada matam loikibadage University asigi Vice Chancellor hangduna lakibane matam adudagi hauna Maheiroi Singna University asigi regular Vice Chancellor ama hapiu haina demand tawduna lakbane haujikta Maheiroi Singna Khongjang changsilaba matung Vice Chancellor lobagi advertisement tawrapa si angapa phawi Maheiroi Singna chathariba Khongjang asi online de examination thaba yanabagi changsin bamongda phongdorakli ba si yamna laibak thibane Marag asida hauzi University asigi undergraduate ki Maheiroi lising anirom gi Maraibaga asi tambang ngamdaba phibam amada leiri undergraduate Maheiroi sing manga suba semester ki examination ki result haidoktringaida tha asigi kunda taruk suba semester ki examination pangthokani hairiba asi yamna tayona ba mane taruk suba semester ki examination tharabasu manga suba semester ki examination haidoktabana Maheiroi singda chauna chamamna ba mu oheli masina Maheiroi sing asina makathana master tamna ba honabada Achauba khudong chadaba mo oheli Maheiroi Singna mamangda lawkiba firep hojik su hongba leite Talliba dimana se Phangdriba Phaoba Chara Henbagi Khongjang changsingane mathau tarabadi hena kanba Khongjang changsinnaba sem saduna leiri haina mahangna makha taki register topic hiba press list adu yam kaitare mislead tawba general public amadi students is mislead taw wafam mani haina ahama thamjage maramdi akhoi gi VCSC appointment gi matang da haidi magi due course of time changi akhoi khangje adubu VC akhoi gi former VC dan loikiba matam asi me thadani me thada loikiba matam dagi hauna advertisement thokpadi yarabne adubu namjal laga lairaga hauji only hauji July yarabne July thada thoklaiba haibidi akhoina pressure period kanda akhoi agitation akhoi hunger strike asi tawru matungda tholakibine aduna khoina pressure period da ta ga akhoi VC je adum namjalaga laigadoribra haibki question duni Manipur gi laiba situation flood amadi akhoi gi Manipur gi laiba crisis id laiba in conflict laiba jina maram oraga sata jingje displace taroga laibina khoina laiba situation ji ka janaba mota examination kan to bion haina haijegi adubo khoina yamna noning lebidi problem dang asi bo khoina jathar chai hunger strike problem asi aduda fully focus taroga akhoi tawbai modi yana lari public tazu amani students ju mislead tawbagi wafam thamjabdo tasing noite akhoi gi laijariba akhoi clear cut stand akhoi gi honorable akhoi gi university si weba full time VC resa amadi masigi mailina ba staff sing appoint to biaba akhoi gi stand su hongba leite hongju hongoi Panba yabadi Dhanamandjuri University ki regular Vice Chancellor Registrar amade mathau taba staff sing hamnabagi demanda University asigi Maheiroi Singna tha asigi mapandagi Chara Henbagi Khongjang changsinduna lakibane Maheiroi Singna Talliba demanda Phangdriba Phaoba University asigi makhada leiba college sing matam kakdana sadam tongnaba waref lawkibaga loinana University asigi Vice Chancellor in charge amade Registrar in charge boycott tawre haina lawthokibane